ꯑꯍꯥꯟꯕꯗ Movies Reveal Manipurna mayambu taramna oksabaga loinana ikong nona khurumjari. Ngasidi Movies Reveal Manipurna hanagi movie explanation sing adudagi kitang tonganba maming leiraba short film amagi explanation oina mayamgidamakta puduna laksari. Puduna laksariba short film asigi mamingna Paradox. Hariba short film asi 2006 da release tawduna award kaya ama fangkraba film ni. Award kharadang pallabada Los Angeles Method Festa Best Short Film ki winner oiki. Malibu International Film Festival da Special Jury Award ki winner taki. Masida sunatana atay award mayam amasu fangkraba short film ni. Short film asi Manipuri da handoksaba matamda soikiba lan kiba sitha nanthauba yaurbaso Movies Reveal Manipur ki maikaidagi mayam da ngakpiu haina nolukna ningsingjari. Adudi film asi ki explanation haujarage mayam puna taminarsi. Short film asigi haudorakpada naha oiriba nupa ama well haibadi guha amagi makhada leiramduna gyan manglubadagi wakhal taraktuna hogolaklambadu uri. Mahaki nakanda miyai chalaba nupa amana famlaga mangonda yengduna leirambadusu uri. Naha oiriba nupa aduna wakhal tarakpada mahaki masada asokhapan yauribasing adubu yenglamki. Matang aduda miyai chalaba atopa nupa aduna haireklami Aidi nahakpu sire khalure nahak mafam asida karigidamak lairamlibano amadi nahakna kari tawrubagino haina hanglaklami. Maduda naha oriba nupa aduna akoibada yengladuna isang karaba guha adugi manungda koisillaga lairamba amadi mahaki mathakta wangna leiriba korokoiba guha adugi ahobada laisilna koplaba atiya adu yengkhalubada mahakna uramki. Masidagi makhoina leiriba mafam asi kadaidano haina hanglaklami. Maduda miyai chalaba nupa aduna tapna Doringham Castle gi lainung da saba kaisum sangda makhoi asi fajinduna thamli amadi gari maram gidamak makhoi bu fari bano haibadudi mahaksu khangde haina fongdoraklamki. Wakhal tarakpadagi ingak ngaklaga leiriba naha oiriba nupa aduna mahak mafam asida kamdongna leiramlibano haina hangbada atopa fajinduna thamliba masana masabu prisoner ni haijariba nupa aduna mahakti tumlaga leirubana kamdongna nahak mafam asida lakhibano khanghode hairaklamki. Amadi Naha oiriba nupa adu Doringham dagira haina prisoner ni haijariba nupa aduna hanglaklami. Makhatana makhoi ani wari sanaba adudai makhoi ani maksi Doringham dagi ngaktani haibasi khangba ngamlamki. Adubu amana amabu masak khangnadaba haibadu oiramki. Prisoner ni haijariba nupa aduna mahaksi magistrate na naito mafam asida fajinduna lainaba rai takibana lairibani haireklami. Adubu hojikti nahaksu leirabanina ahak nungaire hairiduna mahaki maming William Kawi haina saktakladuna nupa aduga khut songnanaba tawraklami. Adum oinamak castle leinungda saba kaisumsang mafam asida fajinduna thambagi rai takhiba haina William na pankhiba singadu atopa nupa adunadi wakhal taba ngamdabana pankhiba wafam singadu mahaka mari leinade khanduna khut songnasi haibaduda yarmkhide. Amadi karino tawribasi haibadu khangdonaba nupa aduna amuk guha adugi akoibada yenglamki. Asidagi guha adugi makhada yotki framework oiba atek akai khara tarambadu nupa aduna uraklami. Yotki atek akai singadu mahakna hanagi fivamda shape naina thamladuna munna yenglami amadi masidagi mahakna matau karamna guha asigi manungda lairamlibano haibadu ningsinglaktuna William da wari adu liraklami. Nupa asigi nupi adu mathangi Sunday da mayumda halakadaba oibana mahakna surprise ama utnabagi plan tawbo oina nupa asigi mayumda leiriba garden manungda hanadagi leiraklaba guha adu semgatnabagi damakta mahakna guha adubu khajiliba wall aduda nelubada soibadagi khudi thiduna yotki framework asiga punna guha asigi manungda tasinkhibani haina naha oiriba nupa aduna mahaki oiba wafamsing William da thamlamki. Adubu William nadi guha asi atopa nupa adugi garden manungda lei hairakpada mahak angakpa pokladuna kari haiba guha asi nahaki garden manungda lei haiba nahak fajana ngauruba male hairamki. Maduda atopa nupa aduna munna khalladuna makhoina leiriba guha asi mahaki garden manungda leiba oibana William da matau karamna mahak mafam asida karam kandagi kaidoba leiramlibano nahak mafam asida leiba yaroi hairamki. Maduda William na nokladuna haireklami castle asi nahaki garden manungda leibani khallurabo ai mafam asida ngarang numidangdagi leirakpani masi nangi garden manungda nate aina mathak asidagi lakpada garden amata leiba urakte akoina hojik leiriba kaisumsang asi castle asigi matai thangba mafam amadani amadi mathaktana castle asibu khajiliba wall amadi sentry-sing leiba adunatana karigumba amata leite haiduna makhoi anina hojik leiriba guha asigi leifam asigi matangda awayakhom tawnarami. Matang aduda guha adugi mathaktagi huina khongbagi makhol taraklamki. Madu tabada naha oriba nupa aduna mahaki hui Sparky na khonglakpani khanduna mathakta yengkhatuna mahaki hui adubu kauromki.
ꯑꯗꯨꯕꯨ ꯃꯊꯛꯇꯒꯤꯗꯤ ꯍꯨꯏ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇꯗꯤ ꯐꯪꯂꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯕꯗ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯀꯤ ꯐꯛꯂꯥꯡꯗ ꯌꯣꯠꯅ ꯁꯥꯕ ꯀꯥꯈꯠꯀꯨꯝꯗ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯔ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯌꯣꯠꯀꯤ ꯀꯥꯈꯠꯐꯝ ꯑꯁꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯗꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯒꯨꯍꯥꯒꯤ ꯃꯅꯨꯡꯒꯤ ꯀꯣꯏꯁꯤꯜꯂꯤꯕ ꯋꯥꯜ ꯑꯗꯨꯗ ꯅꯞꯇꯨꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯀꯥꯈꯠꯐꯝ ꯑꯗꯨ ꯌꯧꯅꯕ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯋꯤꯂꯤꯌꯝꯗ ꯃꯍꯥꯛꯄꯨ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯈꯤ, ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯧꯕꯒ ꯒꯦꯔꯦꯖꯇ ꯂꯩꯍꯧꯕ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯔꯛꯀꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯤꯂꯤꯌꯝꯅ ꯅꯣꯛꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯋꯥꯡꯕ ꯋꯥꯜꯁꯤꯡꯅ ꯀꯣꯏꯁꯤꯟꯕ ꯂꯩꯅꯨꯡꯗ ꯁꯥꯕ ꯀꯩꯁꯨꯝꯁꯪ 3 ꯑꯃꯁꯨ ꯂꯩ꯫ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯄꯨꯔꯛꯄꯅ ꯃꯊꯛꯇ ꯂꯩꯍꯧꯕꯁꯤꯡ ꯑꯗꯨ ꯎꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯍꯨꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯍꯧꯕꯗꯨ ꯑꯩꯗꯤ ꯎꯔꯛꯏ ꯍꯥꯏꯅ ꯋꯤꯂꯤꯌꯝꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯋꯤꯂꯤꯌꯝꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯍꯨꯏꯅ ꯈꯣꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨ ꯑꯩꯒꯤ ꯍꯨꯏꯅꯤ꯫ ꯑꯩꯍꯥꯛꯄꯨ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯄꯗ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯂꯛꯎ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 7 ꯂꯩꯔꯛꯂꯕꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯤꯂꯤꯌꯝꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯥꯎꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯅꯕꯒꯤ ꯃꯇꯦꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯋꯤꯂꯤꯌꯝꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯝꯕ ꯐꯥꯎꯗꯦ, ꯑꯃꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯁꯤꯒꯗꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯋꯤꯂꯤꯌꯝꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯆꯥꯅꯕꯗꯨ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯋꯤꯂꯤꯌꯝꯅ ꯃꯍꯥꯛꯇꯤ ꯃꯊꯛꯇ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯃꯗꯤ ꯃꯊꯛꯇ ꯉꯥꯛ ꯁꯦꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯐꯥꯒꯗꯕ ꯊꯕꯛꯇ ꯌꯥꯎꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯋꯤꯂꯤꯌꯝꯕꯨ ꯊꯥꯖꯍꯟꯅꯕ ꯍꯣꯠꯅꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯒꯨꯍꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯕ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯊꯪꯒꯤ ꯁꯟꯗꯦ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯔꯣꯏꯗꯕꯅ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯄꯨ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯅ ꯋꯤꯂꯤꯌꯝꯗ ꯍꯥꯏꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯋꯤꯂꯤꯌꯝꯅ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯕ ꯁꯦꯜꯃꯦꯠ ꯑꯃ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯈꯤꯗꯕꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯒꯥꯔꯗꯁꯤꯡꯅ ꯐꯥꯗꯨꯅ ꯁꯦꯜꯃꯦꯠ ꯑꯗꯨꯒꯤ ꯃꯔꯩ ꯀꯛꯊꯠꯄ ꯌꯥꯎꯅ ꯁꯧꯗꯣꯛꯂꯕ ꯌꯣꯠꯀꯤ ꯃꯍꯤ ꯑꯗꯨꯅ ꯃꯃꯤꯠꯇ ꯍꯩꯖꯤꯟꯗꯨꯅ ꯃꯤꯍꯥꯠꯊꯤꯅ ꯃꯍꯥꯛꯀꯤ ꯁꯦꯜꯃꯦꯠ ꯑꯗꯨ ꯍꯥꯠꯈꯤ ꯍꯥꯏꯅ ꯋꯤꯂꯤꯌꯝꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯋꯤꯂꯤꯌꯝꯒꯤ ꯃꯔꯣꯜ ꯃꯔꯤ ꯁꯝꯅꯗꯕ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯋꯤꯂꯤꯌꯝꯗ ꯉꯥꯡꯕ ꯂꯦꯞꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯊꯛꯇꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯈꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯋꯤꯂꯤꯌꯝꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯣꯟꯅꯔꯗꯨꯅ ꯂꯦꯞꯇꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯝꯈꯤ, ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯥꯖꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯞꯇꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯂꯩꯔꯤꯕ ꯋꯤꯂꯤꯌꯝꯗ ꯃꯊꯛꯇ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯔꯥ? ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯋꯤꯂꯤꯌꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯝꯃꯤ, ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯗꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯨꯕꯗ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡꯅ ꯀꯨꯞꯁꯤꯜꯂꯛꯄꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯝꯈꯤ, ꯑꯃꯗꯤ ꯋꯤꯂꯤꯌꯝꯁꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯊꯥꯖꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯦꯞꯇꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯤꯂꯤꯌꯝꯗ ꯍꯥꯏꯅꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯋꯥꯜꯒꯤ ꯑꯀꯣꯏꯕꯗ ꯍꯦꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯦꯠꯇꯨꯅ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯧꯔꯛꯂꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯥꯈꯠꯀꯨꯝꯗ ꯇꯧꯕ ꯌꯥꯒꯗꯕ ꯂꯩꯔꯤꯕ ꯌꯣꯠ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯀꯟꯅ ꯌꯥꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯅ ꯌꯣꯠ ꯑꯗꯨꯗ パイꯗꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯅꯕ ꯃꯊꯪ ꯃꯊꯪ ꯀꯥꯈꯠꯄ ꯍꯧꯔꯛꯂꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯋꯤꯂꯤꯌꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯥꯈꯠꯄ ꯂꯦꯞꯅꯕ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯍꯨꯏ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯃꯊꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅꯃꯛꯀꯤ ꯆꯤꯛꯂꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯤꯂꯤꯌꯝꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯛ ꯌꯧꯅꯕ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯛ ꯍꯦꯛ ꯌꯧꯒꯦ ꯇꯧꯕꯒ ꯍꯨꯏꯅ ꯈꯣꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯋꯤꯂꯤꯌꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯥꯈꯠꯈꯤꯗꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯆꯣꯛꯊꯗꯨꯅ ꯋꯥꯅ ꯇꯥꯔꯝꯈꯤ, ꯑꯃꯗꯤ ꯋꯤꯂꯤꯌꯝꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯍꯧꯈꯤꯔꯝꯃꯤ꯫
Masidagi nupa aduna san saduna leimaida awaba khangduna silaga chatpa haurakpada angouba machugi coat sing litpa mioi khara nupa adugi manakta chensilaklami amadi makhoigi maraktagi amana nupa adugi lengjumda pairaktuna naha kadaida leiruribano haina hanglaklami maduda mahakna guha asida leirui hairakpadagi angouba litliba nupa aduna maningda leiriba guha adugi manakta amuk chensinuna yenglubada William makhada leirambudasu uraklami Masidagi mahakna atopa mioi amada mangkhiba makhoi ani edu fangle haina hairunaba Dr. Greenbergta pau pirunaba khangalami amadi Thauri kharasu puraknaba hairamkhi Hojik leiriba wafamdi hospital gi leiriba staff mayam aduna makhoi anibu mangkhibana ngasai ayuktagi thirakpa oiramkhi Dr. Greenbergsu pau taraduna mafam aduda khonglei thuna sanglaktuna karam kandagi guha asi makum hangdoklaga thanamino hanglaklami Hospital adugi staff amana guha asibu kupamiba yotki makhum adu calling kabadagi mamangi haptada lauthokibani hairaklami amadi hojik fawbagi oina ahanba makhum kupsinaba puraktri hairaklami tawramliba mong asida sauraba doctor aduna makhum adu hayeng fawbagi manungda puraktuna guha asi kupsingadabani khangalami amadi makhum asi kupsanri fawbadi hospital asida leiriba patient kanamta mafam asida sanghandanaba khangalamki Asumna guha manungda leiruba naha oiriba nupa aduna mahaki nupigidamak guha dubu semjinaba yotki framework adu teklabanina anouba ama leidaba yararoi mahaki nupi adu sandeda halakadaba adugi mamangda thabak asi loisinduna surprise ama utoribani haina hospital gi staff singda hairamkhi staff sing aduna hoi hoi haina taraduna nupa adu manungda pusinkhirami nakal amadana William na mahakpu otpa naiba tawgadra haina hangbada staff amana karisu tawroi haireduna mahakpusu mahaki leibamda pusinkhirami asumna makhoi adu lampak fauduna makhoigi leibam tamna pusanbada tongan ba patient lampak adu da leirambadu uri nupi amana mathamoi kaireduna hauna kaplaga leiri tongan ba misingna masa masagi oiba mahousaga manadaba mong amada leiri hauna noklaga leiba marakta nupa amana huigi matawgumna sap manana mataw tamlaga leiri Hojikti aroibada akoina khangli madudi makhoina leiriba mafam asi William na hariba castle adusu nate atopa nupa adugi mayum sunate makhoina leiramliba guha adudi wakhal suoiriba misingbu wakhal taraknabagi damak layeng fam leibam psychiatric hospital gi campus manungdani haibasi asumna short film asi matang asida loisile short film asigi explanation adu kamdawbage haibadu mayamna comment ta thambiramu amadi asigumlaba nungai raba short film sing asigi explanation sing makhatana mayamna taba pami pamde haibagi mosing phongdopiramu ngasigi di film explanation asi matang asida loisinjarei mayamna nungsibiduna like comment amadi subscribe tawsimiduna channel asibu mapung phan view amadi mayangi seba mapung phana tawba ngambo ejage haina movies reveal manipur na aroibada mayamda ningsingjari